Ahan bada maru eba pau Manipur gi Puwari ga sago nariba Shillong da leba Manipuri Rajbari bu lamdam asigi miyam da khangal lamdana thugai khiba gi mayokta DMU gi mahiroi singna PDA gi office solon sinkhre Ya school chinga khamlayakta ge asem ongbe Rita gi mihat yaningde athuba matamda mihat pasing puthoktu na cherak piyo haina maikai adom gi mera paibi singna khongjang changsinkhre Uripok yambe maning lekai da leiba Dr. Yumnam Lokendro ge yum gi gate ta sakhang daba singna nomai kapsil lamle thodok asigi matang da sengdorakna ba Uripok khumantheb lekai apun menupi lupna numit humni gi matam thakre amadi Kakching Forest Range ki Kangbu amana drive chathabada lamlak ki uchek sing phananaba thaklamba lang tara rom phaga pangamkhre Wildlife Act 1972 gi makhada lang thak liba sing gi mathakta action lokhat lagani hairi Khurumjari ISCOM News meng tabira pungna makpu ahan bamaktada Suraj Khongban tabam na taram nokcheri hauzek mapung oiba pau Shillong da leiba Redlands Building Highness Khangnaba Manipur gi Puwari ga sago nariba Manipuri Rajbari bu lamdam asigi miyam da khanghalam bat tawdana thugai khibagi damak Planning and Development Authority PDA amadi Art and Culture Department gi mari leinaba official sing yauna January ba official pumna makna miyam da lale haijagadabani haina khoisaung naraba mahiroi singna note AOC da leiba PDA gi office ta thomjin khre Dhanmanjuri University gi mahiroi singna mapung oiba thodang lawduna sangsin kiba khongjang aduda mari leinaba official sing unajage haiduna PDA gi office tamna changsin khi maduda office aduda leiramba staff kharana shutter chingtharaga leiki badagi khoisaung naraba mahiroi singna PDA gi office adubu solon khi PDA gi thong asiga mari leinana khongjang asida saruk yakiba mahiroi amana penda baba phum kaya phungdorakli PDA gi mafam da laaga akoina wari amta sanajase aina lakpo mathana makoina sadarse chingdaraga manung du staff khale me makhoi pulap laaga adu atop staff khale mani rom dum site gi chengre adu gi mathau tade moina kari ngomba makoina implement government gi site higher official singagi akoina authority na ayaba piraga makoida implement honba oiraga so makhoi gi wari sanase habada ngata makhoi gi representative haidi thau purima myam du pulap tholaga akhoi macha masu ngata ne laiba myam se macha masu myam se akhoi sana tawbone kharagadi akoina kanogi thuai gi ko kai gi myam se nongna simjana bagi damakta sakar da higher authority singa wari sanage khotya adu haibi mota sadarse akhoi sangpa kanda sadarse thijala lerme sadar thijala sidagi kanogi akhoi sangba yaro mi leke khotya haiba kanda akhoi sadar singhala sangi do kanse police myam sin sangba yaro haina akhoi samyam sin na tawira adu akhoi na singna ba lebidagi mathal sida namjalaga sangba kanda makoi melioina mi manga taruk mukte kanogi staff sida lerme makoi aduda lebi mathau tade haige akhoi ni sida wari sana se haina lakpo matamda violence ki amte lakpo nate just really much our men pull up them arts them science them commerce pull up chhatra pombagi punjalaga lakpo matam sida makoi na thupirakte masibu yamna chhatra ki khunai amo oina yamna nuaijate Imphal West District ki ya school chinga khamlerakta ngarang sakhang daba singna senior advocate asem Mohindro geloina bi asem ongbe Rita bu masage yumda mihathina hatok piramba thodok adugi mayokta ngasi maikai adom gi mera paibi singna ngasi ayuk pung 13 dagi hona moirang khom chinga khamlerak machinda wakat mifam pham khre thodok asi ngarang nongthil pung 3 ga makhairom taba matamda thokhibani asem Rita gi mapuroiba amadi macha nupa na thabak chathok luraga yumda halakpada yumge gate hangla leiramba thengnarakhi imungda changlaga yenglubada mahakki loinabi Rita bu yamna tamthina hatoklaga thanamba thengnarakhi laikhidrabi Rita gi yumda panba CCTV camera gi footage ki hard drive singsu amada leiramkhide mi hat paduna pukhiba oiramgani haina thajanari
Misi Sigi Matangda Forensic Science ki Tizin Humzin Bagi Tim Amalaktuna Kupna report Loki Bagalonina Asiba Hakchangadu Rims ki Miriel Sangdatham ki Mahak Pukanana Kari Maram gi Damak Hatli Bano Haiba Adudi Hauzik Pauba gi Oina di Kangbagamdre Thogdok Asigi Mayok Tangasi United Clubs of Yai School UCY Amadi Yai School Apun Mamayra Paibi Lupna Senduna Pamliba Wakat Mi Famatuda Sarugya Kibi UCY gi Vice President Kesam Ongbi Jamuna na Fongdo Kibada Laibak ki Asuk Yamna Wana Rabamamasida Yamna Nungsi Kangdana Thawong ama Chatharamba se Nupi Oibi Singna Asuki Matik Pendaba Pawi Asigumba Thawong Asi Matungda Amuk Hana Thoktanaba Lenga ki Mari Lenaba Authority Singna Su Mihat Basingadu Thidok Piraga Matik Chaba Cherak PBU Haina Apil Tauke Yamna nuaitaba thongwon haiba tare akhoi lekai maktada sumaina misu yamna tin keno tawba matam akhoi nungdang thunataba anganba ayu nungdin gi matam asida akhoi gi lekai gi isan na se sumaina khudong gi bathong sida ma se yam tangchi ba mi hata mafam dana mayu maktada magi dolan gi magi keno da second floor da ma se mi hati na hatu ga thambira me masigi makang akhoi ji achki mati nuaitaba kawe akhoi gi tawaga Hangokana magi mayunda chenjala khoji ge khoi myam changdana aduko asukana tamtiba asukana minungsi yaudaba lebak ki asukana wanaraba matang asida asugumba thaba thawong jathara ko ja khoi myam nupi ko myam khoina asukki matik pendaba khawjai Imphal West District ki Uripok Yambe Maning Lekai da Leiba Dr. Yumnam Lokendro ge Yumgi Geta ngasi ayok angan bada sakhang daba singna nomi kapsilam le Thodok asigi mayok ta Uripok Yambe Maning Lekai amadi Uripok Khuman Them Lekai apun manupi lupki Maira Paibi singna ngasi Uripok Khuman Them Lekai da Leiba Sakhi Devi School manakta wakat mi pham kre wakat mi pham aduda yumlakta nomi kapsin bayaning de haibana chingba play card kaya su sizinaki Panba yabadi Dr. Yumnam Lokendra Hauzik Siza Hospital da Professor Oina Leiribani Amadi ngasi ayuk angan bapung mga rom tawa matamda mahaki geta sakhang daba miyoy khara laktuna nomay kapsin bagi thawdok asi thokhibani ngasi gi wakat mi famajuda saruk yakhibi Uripok Khuman Them Lekai apun manupi lupki executive member Khangembam Tondo na haikibada Uripok Yambe Maning Lekai da leiba Dr. Yumnam Lokendro ge geta sakhang daba miyoy kharana nomay kapsil lamliba asi kari nungai taba leibagi no haiba adu numit humni gi manungda Pauche ki Khutang da natraga Uripok Khuman Them Lekai apun manupi lupki Ima Ibel Singhi mafamda achumba wafam adu khanghan gadabani haina demand tauki Yumnam Dr. Lokendro ge yumda sakhang de bisingna nomai kapsin biram ga ase lekai si miyo mo ina koi yaning de hebagi koi dara ji thamjamni adu mirakta nomai yumlakta nomai kapsin base kari marang gino nu siga kari nungai na dabal ibano kari kamai dabono ibu ipasingna haibani bindi sigi manungda khabar gi thongda natragasu lekai gi club leiri lekai gi mera leiri akoi bunna aminaraga nungai na daba kari kamai dabono haibedo akoi bunna aminaraga wari sadokse haibese lekai sigi ina apam amoni akoi ma chokosu nungai te ibu ipasing chokosu nungai te akoi gi aduna maram oiraga akoi Basigi mafam da su hayyari kari nungai taba laibano amadi kari maram gi damakta nomai kapsin biram gi bano haibese ini sigi manungda sindok piro Lamlaki Uchek Singh Fanaba Lang Thakpa Singh Mathakta Forest Department na drive chathaduna lakpa gi saruk ama oina ngasi Thawal Forest Division ge DFO Dr. Laisangthem Jisili gi miyeng makhada Kakching Forest Range ge staff singa drive chathanaba haukibaga loinana Uchek Phananaba Thaklamba Lang Tara Rom Phagapangam Kre Pawasina Hai Kakching Forest Range ke Range Officer Sundar Huidrom ge lamjeng makhada Palel Bit Officer Namairakpam Bikram Jedamadi Forester H Sanamatumna Luchingduna ngasi ayuk anganbada Range asigi manungda leiriba Lausi Pat ki akoibada drive chathakibaga loinana Uchek Phananaba Thaklamba Lang singadu Phagatpangam khibani Range Officer Sundar Huidromna Phongdorakpada Hauzik Ningtham Thagi Matam Yoksilakpaga Loinana Miram Dagi
पायरकपा लमलक की उचेक सिंगना लमदम असिगी पात सिंगदा चक्ताबा लाकपगी मतमसु यौरकले मरम अदुना कनागुंबा सिंगना रेंज असिगी मनुंग चन्ना लेरिबा पात सिंगदा अमदी लौबुक सिंगदा लांग थाक्तुना उचेक सिंग फाबिगनु हाइखी ड्राइव असि मखा ताना चथखिगनी हाइरदुना उचेक फाननबा लांग थाकलंबा थेंगनरबदी लोगी मतुंगिना एक्शन लौखतकनी अमदी उचेक फाबा हाटपा सिंग वाइल्ड लाइफ एक्ट 1972 की मखादा चैराक फंगबा याय मरम अदुना उचेक हाटबिगनु लांग थाकबिगनु हाइना सुमियामदा अपील तौखी महैरोई सिंगना मही मसिंग तंबा खक्ता नत्तना स्पोर्ट्स कल्चरल अमदे लिटरेरी की ओइबा थौरम सिंग महैलोई संग सिंगना पांगथोक पिबा हाइबसी महैरोई सिंगदा लोतुन लैरिबा मखोइगी हाइथोई सिंगथोइबा सिंग अदुबु चिंगथोक्तुना मियामदा उथोकनबगी तंजा अमदी फंबाक अमा पीबनि हाइना डीएम यूनिवर्सिटी की एसोसिएट प्रोफेसर डॉक्टर ए.के. ब्रोजेना फोंदोखरे लेप्तना चथरकपा एकेडमिक एक्स्ट्रा करिकुलम एक्टिविटीज के सरुक अमा ओइना थौबाल ओक्रम वांगमा ताबदा लेबा न्यू इरा हाई सेकेंडरी स्कूल के चयोल अमा चुपना चथगदबा निपान लक सुबा न्यू इरा वीक 2025 हौदोपगी थोरमदा अथोइबा मिथुंगलेन ओइना सरुक याखिबा प्रोफेसर डॉक्टर ए.के. ब्रोजेना हाइखिबदा महैरोई सिंगबो क्लासरूम मनुंगदा महै मसिंग ताकपी तंबीबा खक्ता नतना असुमना मपानदा पुथोक्तुना मखोइदा अफा अपुन लेबतौना तौरिबा सिंग अदु कोखनबत नतना मखोइगी हैथोई सिंगथोइबा सिंग अदु उथोकनबगी तंजा अमा पिबिबसी न्यू इरा स्कूल की ओजा सिंग अमदी अतै स्टाफ सिंगबु थागतपा अमदी पुकनिंग थौगतनिंगाई नि हाइखी ngasi हौरगा चयोल अमा चुपना महैरोई सिंगना तोंगान तोंगानबा स्पोर्ट्स कल्चरल अमदी लिटरेरी की लमदा तानगतौरिबा असिगी एखोइगी थाइनदगी लेजरक्लबा इंडिजिनस मसाना सिंग मांगखिगदनबा योखतपा ओइना मुकना थांगता चैते कोटपी मरुम कोनबी खुदलोकपी मुकना कांगजै अमदी युबी लाकपी न चिंगबा कया हापसिनदुना महैरोई सिंगदा नतना मियामदा खंगहन उहनबा हाइबसी यामनमक तंगाई फदे अतोप लेबाक सिंगददी मागी लेजरंबा इंडिजिनस मसाना सिंग योखतुना मालेमगी तोंगान तोंगानबा चांगदमनबा सिंगदा यावहन्नबा कन होनरिबनी अखोइसु अखोइगी लू तोंग ईदा यावदुना लेखरबा अखोइगी लेजरमलिबा येलहो मसाना सिंग असि योखतपा तंगाई फदे हाइखी तोंगान तोंगानबा इवेंट कुंथ्रा मरीदा महैरोई सिंगना अथोइ अहेन तानबदा थौरमगी सरुक अमा ओइना स्कूल असिगी फाउंडर ओजित ना लुचिंगदुना महैरोई सिंग अमदी ओजा सिंगना थौबाल मेला ग्राउंड दगी मैरागी खोंगचत अमा चतुना थौरम पांगथोकफम ओक्रम लंपाक फावबा लाक्तुना ngasiगी अथोइबा मिथुंगलेना मैरा चुखतुना अमसुंग स्कूल की फिराल चिंखतुना थौरम अदु हगदोखी लोइना महैरोई सिंगी कंटेंजेंट तरा माथोइना चतपा मास पास सिंगसु ओखी न्यू इरा वीक कमरी लेना चथखिबा स्पोर्ट्स इवेंट सिंगदा मकोक मथंग ताख्रबा सिंगदा मेडल अमसुंग सर्टिफिकेट सिंग असिगी मरु ओइबा मिथुंगलेन सिंगना खुसिनदुना पुनिंग थौगतखी महैरोई सिंगना उतखिबा तोंगान तोंगानबा कल्चरल आइटम्स सिंगना मियामगी पुनिंग चिंगसिनकी ngasiगी न्यू इरा वीक हौदोकपगी थौरम अदुदा डीएम यूनिवर्सिटी के एसोसिएट प्रोफेसर डॉक्टर ए.के. ब्रोजेन मेइतैना अथोइबा मिथुंग न्यू इरा हाई सेकेंडरी स्कूल की प्रिंसिपल टी.एच. कुमारना थौरमपु अदुगा थौबाल डिस्ट्रिक्ट टेबल टेनिस एसोसिएशन अमसुंग लायंस क्लब थौबाल की प्रेसिडेंट कॉन्सम माइकेल अमसुंग ओक्रम यूथ क्लब की सेक्रेटरी ओक्रम इनाउबी सिंगना अखनबा मिथुंगलेन सिंग ओइना सरुक याखी मणिपुरी ऑटोनोमस काउंसिल डिमांड कोऑर्डिनेशन कमिटी असम नसिंदुना लेपनाइदना चथरकलिबा मणिपुरी ऑटोनोमस काउंसिल तानबगी खोंगजंगी सरुक अमा ओइना ngarang असम की हाइलाकांदी मनुंग चन लेबा साहिद बेदी कॉम्प्लेक्स ता वकन मिफम फमख्रे वकन मिफम अदुदा मणिपुरी ऑटोनोमस काउंसिल डिमांड कोऑर्डिनेशन कमिटी असम के चेयरमैन कांगबम शांति कुमार सिंह वर्किंग चेयरमैन nganगोम रामकांत सिंहा वाइस चेयरमैन कैसाम कामदेव रोमेन लुवांग ओक्रम कांतो सिंहा अमदी नेप्रम मुनिंद्रो को कन्वीनर डॉक्टर राजू खुमुजम अमदी सुनीता कोंथौजम जॉइंट कन्वीनर रोशन इरोम
Treasurer A Niten Singha amadi Hailakandi District ke Coordination Committee asigi Well Wisher Oiriba ke Swapan Singha and Biswajit Singha amadi Jaribon Apunba Mairal Paibi Lup ki President Bimola Sharma Susar Yaki Loinana branch amadi unit singdagi YMCA gi Thoburoi amadi members sing Central Committee gi from Bible Singh Su Wakan mi famadi da Sarugyaki amadi Manipuri Autonomous Council P Yaroi Haiba akan ba kholau kaya su punalaw minaki Loisilakpada maru oba pau amuk hanna Manipur gi Puwariga Sako Nariba Shillong da Laiba Manipuri Rajbaribo Lamdam Asigi Miyam da Kanghalambat Laitana Tugai Kibagi Mayokta DMU gi Mahiroi Singna PDA gi office Solon Sinkre Yai school chinga khamlailaktagi asem ongbi Rita gi mihat yaningde athuba matamda mihat pasing puthokpiduna chairak piu haina maikai adom gi maira paibi singna khongjang chanchin khre Uripo yambe maning lekai da leiba Dr. Yumnam Lokendro ge yumgi geta sakhangdaba singna nomai kapsilamle Thaudog asigi matangda sengdokraknaba Uripo khumantem lekai apun manipi lupna numit humni gi matam thakre amadi Kakching Forest Range ki Kangbu amana drive chathabada lamlak ki ujek sing phananaba thaklamba lang tararom phagat pangamkhre Wildlife Act 1972 gi makhada lang thak diba sing gi mathakta action lokhatlagani hairi Hoziki onedi ISCOM news na pizza bomani pri pau matang asida lo shinjari miyang tabiriba singbo amuk hanna khurumjari